October 15 dagi JAC na Thoubal District ta Pung 9 gi General Strike Koukhre. Houkhiba September 30 gi numidangwairam Pung 3 taba aduwaida Uripok ki Ibotonsana Higher Secondary School manakta gi masak khngdabasing na faraga pukhiba Akoijam Angougi langla langil leingak na hayeng faobagi manungda puthokpa ngamdrabadi mathang numit October tang 15 gi ayuk pung 5 dagi houraga Thoubal District ta Pung 9 gi General Strike touragani haina Thoudok asiga mari leingana semkhiba JAC na ngasi lauthokre. Akoijam Angou fakibaga mari leingana semkhiba Joint Action Committee Against Kidnapping of Akoijam Angou Thoubal awang laikai na sinduna ngasi Thoubal kaithilda pangthokpa wakat mifam amada wafam asi lauthokladuna JAC gi wangangloi Sanjembam Sorojini na haikibada Akoijam Angou maitai asi Houkhiba September 30 gi numidangwairamda Uripok ki Ibotonsana Higher Secondary School manaktagi bolero amuba ama tongduna lakpa sa khngdaba miyoi ahum marina faraga pukhibani haibasi Imphal West Police Station da aiba cheral piduna wakat khiba laikre. Adubu ngasi numit 13 surba faubada leingak ki maikai dagi fakiba angaugi matangda karigumba langla langil puthoktana lairiba asi JAC na thamoi sokna yaningde. Numit 13 ni mafam khangdana lairiba Akoijam Angougi maramda leingak na hayeng October gi tang 13 faubagi manungda langla langil puthokpa ngamdrabadi lakliba October gi tang 15 gi ayuk pung 5 dagi houraga Thoubal District ta Pung 9 gi General Strike taunaba JAC na firep asi laubani. JAC na kauba Pung 9 gi General Strike manungda ana ayek deva karma media amadi essential service singi oinadi komthokani. General Strike asida district asigi maira paibi lanai sangstan amadi loop singna mapung fana saugatpiu haina mahakna makhata na appeal tawrakhi. Ngasigi wakat mifam aduda sarukya khibi mafam khangdana lairiba Akoijam Angougi loinabi Akoijam ongbi kiran leimana mahaki mapuroibabu kanana kari maramgidamak fabibano mahaki mara leiramlabasu chumthoknabagi tanja ama pibiyu mahaki pikliba angangsinggi minungsi yengbiraga mahakpu tekta kaidana imung manungda sinabiyu haina Thoudok asiga mari leinabasingda appeal tawrakli. Wakat mifam adu loirakpada ima ibel singna Akoijam Angoubu mari makhong puthokpiyu mahakpu tekta kaidana sinabiyu haina kholau kayasu laukhi. Thoubal awang laikai level superstar working ground da pangkhiba Thoubal apon balok amadi Thoubal mafam punamuk leiriba Thoubal district ki mafam punamuk leiriba club sangstan maira paibi organization punamaki mi yauna pangkhiba mifam aduna laukiba waripi matungina khoi ngasi gi civil protest si sinjabane Houkhiba September gi tarik 3 da gi mangkhaga ngasi ga than ni mari ni suro phawda mari mapung amada khangdana leiriba ege au mahakje khoina ke samare start tawjakhaba matungda sarkar gi maikeida tibiu haidana wakat zero ma khoi sinjabi leire aduga tongan tongan ba organization kaya gi mutunda su phajin diba ubiba khangbiba yaurga di thadok piro waija gi leire adu punamak ngasi phawda khoi oiba yaba haidi magli kun ama phawa phangba ngamdabadagi ngasi gi asingba sidin protest se khoi changjarakpani makhata ma Houkhiba tarik ma khoida pangthokhiba mifamda Thoubal district ki organization kaya na pullaga pangthokhiba loramba warepi matungina khoi hayeng takunmari asi phawu se khoi ngaijaraga sig manungda tunganba khoi uthokpa yaba response amada phangdaba oiragadi mathanggi numit tang 15 gi ayuk pung 5 dagi houraga Pung 9 gi General Strike ma khoi Thoubal district ki oina khoi changjanjaragani masida leibiriba mayam punamak su sogutbaga loinana khoina hairiba numinini gi mata General Strike thanba su khoi amuksu khoi phangba ngamaktraba mage sengose atumba sengbali kunde phangba ngamaktaba odagadi makhata na Thoubal district ki organization kaya ga loinana pulle hairaga Manipur miyamgi Manipur da leibo organization punamaki mating lauraga hena kan mukung jangsinam gidam ga sem sagare hatslam Houkhiba Uripok da agami se lagi agami thare adra lo sakibane Houkhiba base sakhangdaba khara khulai paiba sakhangdaba moi khara na mahapu inep tawra Koukhre haibase koina numit humdi thibada tes karadagi phangjaba ngambe akoi FIR tawba ya sinjamai police station da su FIR tawjare halna da su FIR tawraga lei dugo si phawda ma ki khulam khangba su ngamtre vaccine lei biriba silinaw adyo na sen mayam mai fel namagna mahakbo tanti ai gi kamne sinabiu pili mai sa sin sigi minung si yenga kanda
ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯃꯔꯥꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯆꯕꯒꯤ ꯇꯟꯖꯥꯗꯨꯁꯨ ꯄꯤꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕ ꯊꯥ ꯑꯃ ꯐꯥꯎꯕ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯑꯃꯇꯪ ꯈꯟꯕꯤꯗꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯆꯥ ꯑꯅꯤꯒꯤ ꯐꯤꯕꯝ ꯁꯣꯏꯔꯦ Akoijam Angougi mari maphong athubada